OC Cybercrime Police Station Imphal da RK Production gi Mathakta Defamation suit ama Toubiduna logi OIBA CHABA action LOUKHAT HAINA United MEITEI PANGAL Youth Organization gi MAIKEIDAGI WAKATKHRE UMPYO na thangat kiba wakat aduda haukiba tang tara tareta RK Production kauba Facebook account asibu management tauriba Wayengbam Romendrajit and Kapita Makhoi Anina Riazuddin Bogi Mayum President PYO Central Committee Aihaki Ijachokpa Wafam Kaya Iduna Post Toraki Makatana Post Kayada Aranba Kaya Iduna Amuka Post Torakibani Hairi Batawong Sing Asi Chataduna Social Media da Mibu Ikaiba Piriba Amadi Law Amadi Court na Taugadaba Mataubu RK Production na Fake Oiba Picture da Loop Amagi President Oiriba Misakpu Laivak Miyamgi Mamangda Hingnahatpaga Chap Manana Ijat Yoliba Asigi Matangda Defamation suit ama Toubiduna logi OIBA CHAP action LOUKHAT haiba wafam sing WAKATKHRE aduda yauri.